Yengbi Punapu, Sharatchandra Sharma say agenda Manipur, Taram Noxari. Nasi agenda Manipur, Kanagada Wapum say topics say alcoholism and drug abuse among women Havani Madudi, Nupi sing Marakta, you Takpagi Chang, Amasung, Atopa drug sing, Sinabagi, Hendona, Sang say Hendona Sinabagi Sang say, Hengalapagi Masingita, Akogi Hengalapista Kanazanabani Marona, Hengalapase, Karai Howa, Basi Kayam Hengale. Adu hengat pasina mara morakanda nupa nupi panabakanda nupi singda thakpui chang hengalak pasi nupi singi kanglup to mase kaya mangjai aduga masi hengat kri pasi karigino hengat pasi Manipur khakta gi wafum nate atop top state sing atop top country sing yang nabada hujik si kan hengat pagi trend duni aduga hengat pasi karmaina masi kitang handan gani thingba yadori bra thingba mak yadra ka sukara hawa handan ba yagani haibagi wafum dura khana nabagi tanjani loner lengchen biri bagi singdi ai gi yet ithang tan phambiri basi Advocate Yumnam Ratan Ratan say advocate Suni Aduga President CADA President Obiribani Ratan Butaram Nuxari Aduga Ratan the oil election Bidibasi Kimboi Haokip ne Aduga Project Manager Center for Social Development ne I Kimboi Sutaram Nuxari Aduga he at the Tangna Paminajibasi Dr. RK Lenin ne Professor Psychiatry Department Rims ne Tamil and Musuram Nuxari Yanan Base Horen Kimboi na kanan khangni nupi marakta yu thakpa hengali ese aidi yaningde kainaga kanthor khuswe aduna nupi goi banina ladies parts ta ihan hanba question si ihan wang sei Kimboi da thamsu tai madudi nupa gidi hanadum thak lere nupa sing se alcoholism alcohol thakpa yu thakpoi chang aduga atop top drug hendok sin na bagi sang se adum wang lere aduga nupi sin dare nupi su yu yam thai aduga yu thakpoi chang hengalakpa aduga atop top drug sing sin na bagi sang se atop lebak sing atop state sing yeng udraga so Manipur ki context sa hengale haibase Kimboi yawining brase sa yaning e aduki matik hengale khoi ge Manipur even India manung found so adom hengale bako hengal le asudi yaning e hengal le sida maswai se nupi ki jasok nobani nupi yu the se yaning de kai se haining dre nupi si yu thapki sang hengale hai si Kimboi su yabire tamol len ai ni hanan laksaning buse maroina hengat lese tamo sum nungti gi tamo gi sum thengna biba day to day life aduga patient sing kai sing lakpa sing da hengalak pagi factor se hengal lese yabining brasin yanan bain thamjani yazani koi in general oina koina study ma code tongna na ba di huji makti leijate tawbada ba huji survey amagi damakta huji koi sem saba loijare Manipur so dugi saruk ya ba koi gi kanoma ni institute amani Manipur na Manipur ne, Tripura ne, Mizoram ne, Nagaland ne, mari se koi responsibility laujaraga, koi regional technical institute, koi no oizagani, aduga drug and alcohol gi survey ma nationwide ni hujik tawdori se, hujik launch tawgre, koi training chathaba hogre, masig result si fangkan de koi chapsaba data do hai bangam zagani, adunga sing asimak te na thamjari ba pot si koi clinical experience based tawga thamjage, panbiri ba mana, koi na psychiatry gi practice talk jarak pasi panakui jere matam du da koi na ahan bada koi alcohol amadi drugs da koi phong na ai alcohol si narure adu drugs si da lai churure adu na ilayenge haina lakpa nupi gi masing si almost negligible ni makoi matam du da laiti haibidi nate adu stigma and discrimination bu kiba aduga lona tumna tawba matam ama oirambra haina khalle adu ngasi down the line ngasi chahi kunmuki difference da 2 decades muki difference da kari uzagi haibabu hojikti akoi gi even akoi gi hospital da OPD da phongna akoi makoi si alcohol related problems complications singi laing bala e ward ming chalaga leire alcohol gi natraga tari drugs ki aduna community da su akoi yamna thengnajare social akoi gi function sing da su akoi na say conference akoi medical conferences aduga atopa conference mayam to kan da so koi na masi aron ba ma oidre huji aduna alcohol and drinks si serve to everyone who wish to have it aduna nupa nupi haiba tongan ma counter laiti huji adumain tawduna koi na an sing mature ba mi sing ri to akanda angang sing ingalagli ba nupamsa nupimsa sing si huji train na moina koi gi society sida kari urage bu koi na hawai di birthday da koi na tawmatam dadi sorda kher ga katlaga koi mayam imung manunga pullaga sana bai matam lerami akoi sir khoi matam dadi kamai tawno khangjade ado hojikte kamai tawi yumda tawde makoi they will go to a restaurant kaigino bu yumgi han sing na yada thabak mayam si makoi yam nungai na indulge tawjaba aduna angang sing si horopadadi beer can se masi birthday ki kanoina koi menu mo ina yaud ba yada boina hojik tawno ba ui angang ai si as young as 12 13 14 nupimsa nupamsa pullaga asidagi
introduce tawba hawrebani na ina lawjei khoi society sida paksana asigumba hana leramdaba mongi ahung basi lakpasina maram oraga yam nau na makoi se drugs and alcohols da introduce tawre adu nupi masa da sui koina hauzik yugi wari ne lezeri se aduga SP na chingba dendrite na chingba kano sisu koi atopa opioid group ki nesa sing inhalant group ki nesa sing sisu nupamsa sing se almost nupan kharadi heli adu nupimsa sing su chap chana matung ilai ba akoi casualty da overdose tawdana porokpa nupimsa school gi uniform set laga porokpa yaudab nate adum mayam ikhang khangnar wafam ni aduga SP phurkhauda laikhauda hapa mamanabi singyen raga chamin nabagi wari yamai khoi school da khoina advocacy chachaba matamda akoi thengnare aduga wari libirai aduga counselor sing da so khoina share tawjai aduna ngasi di thambiri ba topic se alcoholism and drug abuse amongst women in Manipur context haijarabada masi hengalai aduga masi train sida sumsa thaba targa di khoina thinghongda targa di masi gi train si yamna dangerous oiba train amada lakani haiba se khoina ki hogjai karigino bu alcohol and drugs in a piriba impact se nupa singda piriba siga nupimsa singda piriba siga chap manana mangi adu nupimsa singda ahenba domain kharada hena so e hena mangningai hena so ngai we have ni sum na kanda nupa yu thai nupi su yu thai thakpai se morom dharaga mamangai tagi tasengmudi tamo wari ladik thaina gi ariba ladik sing kai sing lai hakta ki haite adwai dari nupi u thakpagi wari si ta de nupa sing kai sing ningthau sing thakpai wari di dum tamo direct kai de yawi adu hongak pada western countries European countries da adum nupi dum yu thakpagi dum yawi lai aduga mendi nupi yu thakpa yadi habidnati adubu hendongna thaklakpa mapan thongna thaklakpa sina nupa na mangjabadagi nupi na mangjabad sina helakpa sina maram orakanda ngasi khana nabagi tanja se tamo tangai phadana lobuni thakpa yadi habidnati tamo samsam orakanda tamo ratan aina tamo laksen semroina kada se marom dharadi masigumba yu thingba aduga to drug sing thingbagi khongjang se sahi lisang sina changjhalakpani aduga changjali changjana hujik Manipur do oire bifum se nupa sing kaising akoi inkhala ibana ha sing kaising yu thakpa aduga drug lana sinabagi sinamaram orakanda kada semgibani adu ngasi dilai bakthi ba haibta morom daraga nupa gi side se cover torokanda hujik nupi gi side lanjalakpagi wafam duni damo aduga nupi yu thakwi chang hengalakpa mapan thongna thalakpa limit si limit lanthorpa aduga nupi sing marakta maroina lairik tamiba school chaliba college chaliba singi marakta drugs sing kaising lan sinarakpa se tamo yabiningbra sini aduga yabiningba adi sinnabagi maram du karigino krai de horakpuno du pon khanaraga chu tamo thingna masmaina hendona chakiba nupi sing kaising yakholo pagi train se tamo yabiningbra sin basidi kada gidi yamna deadly oppose hai tare hoi maramdi akhoi Manipuri samaj si nisaga mari leinaba samaj amagi mahing nate haibidi akhoi gi punchiron si since lai haktagi je akhoi gi kanon so hangbiri duni akhoi gi sida sakchai thagi chana kangon ma leiramne masigi chana kangon sim mabungai nga isi nupi ne adu laibuk thidi di ngasi gi topic simak lakpa matam sai ne ningsing jarib si ngasi dagi sai kun mari muki mamang dagi hongna Manipur sida akhoi gi nupi sing si yu sinabagi chang si madai dagi hogre haibidi masidi chai kun mamangda luhung bagi akoi haijapot ki ITM pubada nupi sing mamana bagi thakna na bagi damakta BR case oina thinba si chanagre hariba masidi chai kun gi mamang sida masi akoi yamda masi nungnang ningai ba potlamni adu ngasi di Manipuri nupi sing se chama gi manungda 5% gi mathakta yu thai masi drug ki wafam si swaida watli bani drug sin na wafam si plus masi drug sin na wafam si lakadani huji inkalai bangang si sahi tara muksuba sam class 6 tamba swaida gi nisha makal ching sin na bagi pot na huji akoi uba phangi doctor na su huji tambi du di overdose da casualty te pukhala pose huji akoi gi peer pressure hai betare among the moi friends singi marakta nupa na maru oina nupam sa si nisha chaba hengala pagi matik nupi si makoi na carry tawi makoi na influence masi maru oina birthday gumba sumba party sida mapungaina hojikti Manipur da hana chanaram da program makal kara lae Valentine Day na droga birthday masi birthday gumba sidi mapa na su yaning bagumba machagi birthday sida adu mayum da tawda dana mayum da tawbagi pot adu hotel da restaurant da tawbagi pot ma sai da lakwa kan sida maduda akoi ni pimsa sing se makal gi agi ni sa se sin haleba masai biar hai sai kungi mamagi wani adu matungda hojikti ubira meduni sai akhara gi mamangda akoi Manipur phagi canteen da New Year gi
मांगोइना ना क्यू लेपदा नुपी याखलेनी हौजिक लो अखोइगी चिंजिनी लौरोकची लौ उबगी मतमनी अखोइ मसिदा अखोइ थेंगनरिसी इम्फाल वेस्टकी मफम खरदा लौ सुरो हलागा नुपी युंगाल तुबसे अखोइ उखलामने प्लस भेंडर सिंगदा अखोइगी खंगना चानबा भेंडर सिंगदा मचिन सिंगा इमनी पर्टिकुलर डे अमा ऑब्जर्व तौनबगी नुपी सिंगसिना मसिगी चांग असि योरकांददि अखोइना उजरिसी खुनाइसि लोइरे मरमदि नुपी सिंगसिना तुंगी जेनेरेशन की मचा मखोइना कोई जेनेरेशन से मखोइ सेमदोइने मखोइना आंगांग पोलकदोरिनेबा मधुगी पोलकदोरिबा आंगांग सिंग असे सोइनाइ हेंदोइनि वाखलदा पांगलदा प्लस मधुना मरम रकाना खुनाइसि अखोइगी पुमतुम तुमबगी फिबम अमा मसि लाइनि पुनमक्सि मणिपुरदा असाइगी लिकर प्रोहिबिशन और ड्रग योंबा यादबगी एनडीपीएस एक्ट अनरिबा मतम दुदगिनि को आइन हाइजरिबसे मसि कदा लिंखलिबसे गसि चै 13 सुरे मसी चै 13 से कदा लिंखलक मतमदा भारत चनरिबा प्रोहिबिशन एक्ट लोइ सेम लेरमे समयदा हिदांगना थिंबगी फूड सेफ्टी स्टैंडर्ड एक्ट 2006 दा सेमबिरमी मणिपुर लिकर प्रोहिबिशन एक्ट 1991 दा सेमबिरनी एप्रिल 1 दे चनगिबनी एनडीपीएस एक्ट 1985 देगी दुम चनदना लेरमे ता कदाना थोलैसी 2006 दने अइना हाइजदिबिसी कदाना थोलैसी तंगाइ फदना कन्ननबगी करिगुम थौरांग अमा नत्रका मियामदा मसिगी भाप तानबगी पाउजेल अमा पिहुद्रगदी खुनाइची मुख्यगिनी हाइबसे अखोइ मांगजोंना मतमदुदा नुंनांग वचिंगना फालबे थुरैने मसी ड्राई स्टेट ओइना मखल मखा के निसा सिनबा थिंबगी आइन लेना मसी ओइदैबा पोट असिदा मसिदा खनब तारगदी मसी खरा अखोइगी क्रिटिकल ओइबा पॉलिटिकली कइगिनो खरा दुम स्वाइदा इन्वॉल्वमेंट की पोची थोरकदौ माले अदना सिनबगी चांगदी हुजि आइना पंजरी दुनी चामगी मनुंदा नुपी चामगी मनुंदा मंगादगिना निपान भावगी चांगदा थिंगबा मयाम लेना थकपगी चांग हेंगलकपा नुपा थकपा की चांग हेंदोरक्तना नुपा सिंगची थिंगबा ngam नुपी लांचन गिबि फिबम दुनी तसेंगना मणिपुर से हुजि फोगदि ड्राई स्टेट की स्टेटस टू तसेंगना मेंटेन तौरमगदी कदा लिंखल अमत्रसु याबजानी अदुबु तंगाइ फरक्तना थिंगबा ngam लिंखलकिबनि लिंखल कदा यावगावना अतोप सिविल सोसाइटी ऑर्गेनाइजेशन मयाम यावगावना हुजि फोगदा थिंगना बकानदि होनै अदुबु हेंगलकपकी चांग सुदुम ममी तारी हाबि वफमदुने अइना किम्बोइदा लांगबसे मरुइना नसाइगी नुपीदा यु थकपई चांग सी एंगसाइ हाउबदे हाइजबदुनि नुपी यु थकपय यादे हाइबदुदि हाइजदे अदुगा तसेंगना खरा मपान थोकना थकलकपा खरा एब्यूजिव ओइबो मोंगना सिनरकपगी चांग हेंगलकपगी वफमसेनि किम्बोइ अदो मसी सिनरकपगी मरमसे किम्बोइ की गनो हाइतारे एक्सपीरियंस मसी कइनोइदो वाले सम सेज नुपा याम थकपदगी नुपी सु उरकपदगी थकलखिबगी वफमसु पंदबनते अतोप सिगी मरमदा रिसर्च तौबसिंगना सम नायरकांदा कनागुममना फंगनबगी एक्सेसिबिलिटी हाइताइ फंगनबगी जगह सिंगसी एक्सेसिबिलिटी अदुकुमतिक लाइलकपना मरम ओरकांदा थकबगी चांग हेंगलखoi वफमसु पले किम्बोइगी एक्सपीरियंस त कमाइन थंबिनि होय सर सिगी मतंग सिदा sharing tauba taragadi point am laigani one whole day so corner roi ko adu few points ai khoi ge experience ge matang da hai ge hai ba taragadi akoi ge society sida domestic violence adu ge matik hengat pa ko domestic violence hengat pa na maram oiba na su depression lakpada anxiety lakpada adumai na su thaklak pa charak pa ngausin narak pa plus upspa na maram oiraga ko khoi ge society da upspa na maram oiraga aina haining badi adu da point hai ge haraga di yam laigani adu bo magi with suspicion magi mawa hatok pi gare macha masu orphan lokrabi adu mai na laihorani due to depression ko loneliness adu mai na ngahak tang nungai ge haina just ngahak tang magi awa bado postpone tawna na bagi hai tare adumai na magi friend circle sing dogang haktang enjoy toge hanna tha aga adumai na addict oisalak ba aduga conflict na maram oiraga khoi gi lamse naharon ga sipai ga khoi gi society sida male society se kharana insurgency group da yaw kare kharana sipai oi kare kharana edik oi kare ko sipai oi raga su naharon oi bata raga su koi se loi na bang nong madi si ga da bane adobu sipai oi baga naharon khulai pai bai basing sidi mkhoi gi punsi se tambang ambanate ko they have a
very short span of time aduna ikhang khang ho dringai da adumaina mana siba matam da lai ho riba magi nupi angang dona ko aina nga sai hai ba adumaina ngak tang nungai na bagi wakhan khan thana na bagi adumaina test ba aduga plus magi nupa na magi nupa magi mawa mapuroi ba si kharabani na livelihood se hingna na bagi macha masu yok na bagi mana hon na ba matam da yensang lupa tara kun ko mana masing vegetables lupa tara kun na adum han ba da di adumai na mana yon gani nong makon na ngai hot na raga vegetable do na family se magi child gi education chaba thakpa gi adu ada A to Z konarak tabagi ko mana alcohol khangde goli khangde number 4 heroin powder khangde adumai na magi karbal do da haurak pa sida amoka addict oisan ba family hojik 2014 February 10 do exact khangdre Supreme Court of India na ekoi India and Manipur state government both state and central government sida direction piram bane kari direction no haiba matam da both central and central government na sexually abused women and drug users sing se chap chaba rehabilitate tawgadabadi then they have to train according to their magi interest ki matung ina chana ba trade su training pi gadabane mana puthorak pa produce products do adumaina thamoi damani they have to make available market ko finished products se market so sinbi gadabane haina state ga central government da Supreme Court of India na su direction pi rabade ba adubu central ga state na Supreme Court gi direction do phajana indabra adubudi hauzik se ekoi state sina salna di khangbi bra khangde mukhoi gi sex workers drug users alcoholic nupi sing se adumai na chap chaba mafom se mukhoi na sinbi badi udri NGO atopa NGO dagi di adugumba institution di thame aduna su leifam leitabagi nupi sing se nupi ekoi se patriarchal society obanina nupi drug users alcoholic ga nupa drug users se yengba matam da balance yengba matam da nupa oi nupa de no ngau suno nupi oi bataraga di isolation se documentic wangba ko aduna mana rehab center da le la yengaga tukpa matung nasu yumda magi parental family na except to be da bagi maram oi bana magi recovery process to adum relapse ki chance to ke henga laga numai na hoi no place ya sinore phati di khangba to ka taseng taseng recovery hare kan da basi phatte na thadok ke hai base khandi khallaga su madu ki tanja phangda recovery ki chances phangda sigi phibum se leita bunate manipur mai unada bunate hai thank you taule nai lakchani ku semro ina hojik atu to base consistently sang hinga pai te nupi sing you hena sin bagi chang hingat pa abusive to bagi chang hingal ko sing se foreign countries su tamo research mayam kana thiri chap chana masigi hingal ko maram se chap chana loire haibidina te thijalmina adu thamna ko mo sing se ngai thamjari ba tamo maroina ngai gi taseng budi jung ganja bada tamo nupa se up to some extent responsible khadi leyu malen nupi yu than bada taseng na kan mo swai tamo mo swai da husband's alcohol consumption have a significant impact on the women's consumption hai mo ju yari se tamo number 1 point pi se aduga taseng badi ngasai gi accessibility laida phangalakpa kachin ko da phangari da mo hoi nupa budi ko chang na ko ti thiraga dum phangna wona ba whereas matu nupi na chang badri kitang khudong cha damina thakninga ga chu phangbam du na tai cha dri da mo thakoi dori ne ba so accessibility so income da factor yam chaw no pi mali da mo soi se aduga maroi na swigi area sida aina thamjari ba ani china da ba ta mo na khangba kai lebi ge chini nupi na alcohol sinarakpagi chang wangkhalakpa abusive ki chang wangkhalakpa sigi maram che tamo kari tamo atopa tamo experience thambiu sune yam no ngai nupa ga nupi ga sidi thadok na ba ya de sidi khoi dum khange pok re lai hak tak taki thadok na ba su yara roi any social evil sam tholok pa kan da nupa khakta da nupi khakta da blame to bude khoi lan gani ai khoi society ni khoi pulli bani
aduna nupa na influence tawba nupa na koi compel tawba adu nupa na kono taw facilitate tawba point mayam ama koi thambi khiri budu da in katang hapsan jani ma se akoi na family ama da nupa sina yu pangkoi thakan da mai nupi na yu thalap kan ma thing buji katang wagan hezari ba nupa sing sina yu thakpa adu nupi sina dum khamjaba adum kaptana mu hai mapam chatana mu yengi adagi doctor da pudna mu yengi kan hona jarami guli lon haptana mu yengi yarak treba adu frustrated oi dana ma sisu sort of revenge tawdagi ai sku tha again nang nuai ring kan thaki basu ai gi patient adumak lei aduga nupa sing se kam sathi ge bu akoi aina nga ki matung da ina addiction gi maram da kitang bu explain tawjage aduga pot anisi akoi irai laina sugusana bi yagani ba ko adu nupa khara di magi addiction sida suki matik lusan gi badagi magi moral values aduga magi nupi bu nuksiram badu nupi si pot oina urakpa magi wife oina urakta aduna magi nupi sina thabak sujari ba nasai koi kimna thambi kri ba daily wages oina natraga fi sar khola tawjari ba jidai lupa 10 piu kun piu pi yadra phubi ba asmai sum tor madagi nupi sing sida compel sum tawre dai ka amena tor ke bu paisa gi demand sum hengalak podagi nupi sing se somehow moi se tongan ba khoina ta hai ba nuai ta ba commercial sex worker gum da mokoi si forcibly yahon ba bhawa koi ure nupa sina yumda phamma leidoini or magi yumda bhawa koi commercial sex workers se he will facilitate mazira pimoi doini adu horen paisa phang ku ma lowdoini adu thak toini admain tawdana tawbase koi thengnare koi na field da koi NGO singa su work tawminaba matam da koi kimna su panbi do koi Manipur da luckily government na yamna proactively work tawdraga su NGO khrana di yam proactively work tawri we are very grateful to them adu makoina koi gi kano sing si commercial sex workers sida changma matam sida drug na su influence tawi aduga hariba magi behavior sina su drug ta amuk depend taweba kamaina explain tawjarake nasai gi paisa du darkar oiba magi own needs to be ai ko ma si nasai gi dumaina koi socio politically amna vulnerable oiba koi lamsida my husband sigiba somehow because of any reasons drug addict oin sigibo oiba ai kam nabda sigibo oiba ai accident na sigibo oiba magi livelihood si leijadaba Manipur da di nupi ama sinama chaji yoko matam da magi parental home da gi su mateng kya phangde husband gi yum da gi su mateng kya phangde magi atatai oina khanje khalale aduna ma sina paisa lerakta gi magi ijat yon thoga pot kano si to matam da ma sidi yamna horbu kan da di nupi gi oiba pukchin pukning leijabani na ko madu da gi hekta khangon on majing am da bani na mai mamai si kan na ba mitop sing si thengna ba ngam na ba alcohol sinarpa drug sinarpa adum gi aweba adumai induce tawkiba darkar compel tawriba on the other hand makoi sina akoi gi drug addict hana oiraba natraga alcohol addict oir kan da mai paisa waleba thabuk su sudrabni na paisa wala abna paisa du phangna bai damak da they sell their own body almai to dana moi si interchangeably makoi si yamna ani ji drug and behavior si and the moral values si yam nang na sat pot am oirapa as is the husband sina either passively or actively or main folks sina actively or passively makoi da aduma mateng pangeba ani subadana akoi ngasai thambi gu da kimne am phajo point kra hai gre akoi gi society da hingbuda warakpa duga mental illness lakpa because of many reasons depression lakpa anxiety lakpa matam sida makoi na madu haktang tight over tawna ba or life sim kaimta hingbuda kano taroktre la mahau yaroktre adu ai gi lakator punsi sida karibo erakadoi no ai ngahaki kauthokna ba natraga nuai thokna na ba khunai na haining bai jesu noi tawge haiba kangbu masu muk thole adagi muk kangbu kharamana kamai tawre ngasai gi livelihood tu gi damakta makoi si ngahaki peddler oina natraga transporter oina sidaina sibau transport tawro sidai sibau transport tawro oina paisa aduna paisa social needs me ama imung amagi needs me am si tawno hona bada koi gi phajagraba maitai nupi singi macha yokning bagi imung kaning bagi damakta phataba means and ends di mana samnada bai tare tawri ba thabuk tu di phaba maram gi tawri ba niyom du di lanba asigum basu yaudaba nate adamain tawdana ekoina nupi singsi aduga punamak si tokra kanda ngaukshan bagi sect ngaukshan ning bagi sect ekoi gi nesa chaba yuthapa yaudaba di nate ko punamak amana amda blame tawdi nate aina hajari badi amaga amagi leinari marisi yamna ma complicated oi pot amane ba aduna ekoina masi thingwagi matang prevention ni matang lakpa kanda masi is da ekoi miyeng thamdaba yaroi simani aina hajani gi se okay Ratan da election ning se maruina nasai ki hujik se maruina tawon da thamjagi ba tawon nin thamjaba maruina nupi yu thaklakpa nupi na drug sing alcoholism masi abuse torokpa hendong sing na ki sang se maswai se nupa sen ba yadom wanti hai bagi ken hoto tum ya bai di nupa na maram ora kan lan ki bai tamo konom de dum yaudui ni aduga meno na tamo mapan gi atop country sing kari sing gi da dum moi research to dum hai ri madudi accessibility as yam line phangak na maram ora kan da sinna bagi sang wang khala bagi factor sim pali
Manipur tamo ngasai tamo su thambigi madudi dry state ki state sam lere sarkar ki site su excise department policing kaising red nungti gi chathaba toina phaba adagi amada kada tholaktana civil society organ mayam su tholaktana thingba khopagi kana di hoti hona samoy karai dano Manipur da su phangbam si yam laina phanganba phangbam si yam na khoi naglak pa hekte masina maram orakanda sinna gibagi factor si yabining brasini nupi sin ganjan gi machi yam chume madun moi tawri plan si di sai prohibition ek mayam ma lei basi gi mathau tawgado pot sai institution chungdana mathau tawdaba tawdabagi maram man baini madai da political region ma naturally thorkani plus mathau tawdana leiramnina aina yada poching do marang kaina tawdaba di yolan ba haiba pon ne ba in one sense da prohibition act chanai haraga su chanada baga chamana na pangkak wona lei ba haiba di marang kain phangan ba haiba ne ba akoi chida yam marang kaina phangalai si aino masai sida kaino panjani si yamna early 70s ge adwai dei phangal khra ekoi Manipur da drugs hai sida sai matam du da di 70 gi khidang lai tharak pada akoi ge ima nupi samaj thoraktana nisa gi mayok te lepai ni adugi matung da kada amada su loi thokjarak sunu aina panjaningi ba wafam di yamna laina marang kaina phangan bagi wakhalon ase ngalingi matam de ge horak khra ba Manipuri singna chinja ki chana kangon ma ngak na chatpa oibana matam du da hekta phangaga su da adapt di tawkide adu 80s gi matung da di adapt tawrakre karing matam da sumaina haiba yawri ni mama mapana nang ganja thakdu to nangi number 4 edu charo haina paisa pi di in one sense ganja haiba si fatabani number 4 haiba si di fatabani haiba khandam si ti yawri bine si samaj sida aduna aikoi gi chamjar ka ba samaj asida marang kaina phangalagadi maduda chakta ba naturally lakani haiba si di mioi bigi channa bi de masi akoina ilai lain kangi 18th and 19th century da China da thokiba opium yam thajan ki ilai lain kangi maduda langdu da thuruba sing adune ba sai gi samaj da mangna ba machak am ora kaduri se asumaina aikoi gi lamdam sida 1972 gi matung da gi changjal lakriba yamna freely available ohen bagi khungthang am leiri ba se ngasi dum makha chathara sum lakpa na hujina kamai tawrage da number 4 je ko sai di sumi phap lai hoji lo pari lising amagi matak da poppy plantation tawi haibagi koi pau chap sana dum khanna nei da puthokna ba koi mari leina ba sindai koi tajare handa ki sahi sida madu da da koi da nuai ta ba fawi maram di haiba makal sing asi ki thingna ba aina ma akakna na parliament na pass ro leiri bne madu bu thabak na pangkong na ba institution sing leiri bne law enforcing authority mayam leiri bne ba masi leina masi kamai tong tawrai no hai ta ga di aikoi si atam nana nisa sida mayai ka ba sida luphalage haibagi karimu wakhalon ama 18th and 19th century da thokiba China gi thodok se masi ga manana madu da padam la aga kaino tawrak ba East India Company na Bharat chachan tawringi matam gi wani mado China da chamuri do madu loi chandok pagi wari ni nakalam da hoi madu to asi aikoi gi damjida asi sason tawri si East India Company na Bharat put da chachan tawrum dei makha chatharak bane ba masi kana omla ikhoda lana logib di ai adu haibagi pot ama live ste mana control tong na ba ek ama semas leiraga phauda kari gi tawda bage aikoi si ganatantra chatpani democracy chatpani miyam na aikoi gi sasan se lingjabani miyam gi apam ado sasan adu tawrakada bani masi gi ona taina ba pot ama ka during the last 30-40 years that where is masi nupi phauba soklak na bagi tanja do sai da la ya ba laina phangabani na hoi charak na bagi maram do di akoi kimna haibi gi ba akoi doctor haibi da isu ya janingi kana guma magi dear one nungsi ba ma kaina gi bagi charak pachu yai ada PR pressure da gi charak pachu yai plus samaj asida nupa jing ni sajum chara mina muin chara isi nungai brai na test tong ne magi wafam da su charam ba su yai madu pulamak laktana su madu pulamak lakhalna bagi Manipuri samaj da nisa haiba se sukchi sinaram da ba ekoi gi lining laison na nisa chaw haiba se ekoi kedo da haidia Hindu oisinu adigi sanamai chatpachu ekunu ekoi sida ekoi gi di yengbiu ne chongbu numi sidagi angang adu da magi chaba ya da bichani bi leidori ni numi thabani matung na pijaba ya da magi pu iba yek slai di matung na pijaba ya da ba haiba sida kadai da yu bisakpagi kadai da mayai ka bani sa pijaba gi kanglam yauri ba ge ma da masi kaw gi ni i da mok thambi ra aikoi gi sajat lisat apse hongak na bagi changjal lai ba khongthang ase aikoi barja sing che akoi khangba chumi yumthang na ri ba leibak China da thokiba do akoi padam la go ningchang bai ai samaj da akoi gi sumang lila kaya na sulila oina puthok bidna opium war si miyam humna khangna re ba opium war karino ngasi Manipur da opium war adu da gi saruk tara hena changjal lai bisina kana yauri bge yes samhoy krai da no ma thawoina external force ama
तौरकान लाइन फंगनबा अदगी हेना पुसलकपै चांग सु हेंगलमसु याय अदुनि yes कनागुमबमना थवैना फलन निंद्रबा मांगननिंगसु इसा इसानु फगेदी फबो याबो ngakतनि अफबो माइकैरोमदा सदब होनसि हाइबे वफमदनि समसम नारेकांदा किम्बोई लाक्सबसि ब्रेक की मतुंग लाक्सके ब्रेक की मतुंग इम्पैक्ट न्यूज एजेंडा मणिपुर येंगिरिबो पुनमबो के फमदा थुना पुदुना लाक्सके इम्पैक्ट न्यूज मियंग तादुना लेबियो ब्रेक की मतुंग येंगिरिबो पुनमकपु अमुकन तराम नोक्सरी किम्बोई अइना लाक्सनिंग बसे मरुइना ngасai ड्रग्स अल्कोहल की करिगी अखोगी नुपा सिनबा नुपा दगी हेंदोक्तना नुपी सिनरकपा सिनबदु गसु नते अदुबु हेंदोक्ना सिनरकपा मपान थोलकपदु अदु कितंग नुंगांग निंगाई ओइबाय दो सम नुंगाई जदब हाइदुनि सम सम नारेकांदा हुजिकी ब्रेक की मतुंग दैना लाक्सनिंग बसे मरुइना अल्कोहल कैन सीरियसली डैमेज फेमिनिन हेल्थ एंड पर्सनल इमेज हाइसे अखंगै सिंग हाइबनि आइने ताइजन बनते मरुइना नुपी ओइबसिंग हकचांगदा अदुगा मागी पर्सनल लाइफ इमेज होनबा याबगी कनो से यामना सीरियस ओइबा कंडीशन हमने हाइबसे ताकपी अदो स्वाइसे मरुइना नुपाना थकपदु नुपाना थकपदुसु मांगी नुपाना थकपदुसु यानिंगदे तबुदबु नुपी रोमदा खरा हेंदोंनगा थलकपा खरा हेंदोंना सिनरकपगी चांगसे मोइदने हेना सोलकपै कनो दुनि स्वाइसी यानिंग याबिनिंगब्रा कमाई एक्सप्लेन तौबिनिंगी करी शेयर तौबिनिंगे से सरना हाइबदो यानिंगे अदुगा सर एकोना जेंडर इक्वालिटी नुपा नुपी हक चबादरे हाइना हाइबसे अखोइगे नुपीगी हक से लाना सिजिनरबरा हाइना सुखल्लेबा मरमदी ओ हौजिकदी नुपा नुपी राइट चबाने हाइरबनिना मागी राइट दो लाना सिजिनबा आई नुपाना थादी आइसु थकपा यारेने खोइ राइट मानैने हाइना हेक्ता थकनिंगगा नुपागी स्टाइल दा अदुमाइना दुगी कॉपी कैट तौबा अदुगा नुपा हानदी थाइनदी नुपाना नुपी कोइबा हाइसे महौसाने को हौजिक से कोइना नुपा नुपी जेंडर इक्वालिटी राइट चमाने हाइरबदि नुपीनसु ए नुपीनसु नुपा कोइबा यारबने हाइबगी अदुनसु अदुगी माना हाइबा पोदो यारकननबगी माना यूसे थक्सलगा अदो हाइबा नुगाइदनबगी को मागी अपॉर्चुनिटी दो लाना सिनबा हाइतारे अदुगा नुपी से अदुगी मति हेनगले थकपसे ड्रास्टिकली इंक्रीज हाइतारे नमित खुदिंगी को अदो हुजिक से स्माइना यंगबा मतमदा नुपीना नुपा नुपी अनिमक नेगेटिव इम्पैक्ट से लेबा तारगसु नुपीदा हेन्ना दोगे मतिक साथिना सोकपनेबा मागी रिप्रोडक्टिव हेल्थ को नुपी हाइबदी आइदी साइंस की कनो एक्सपर्ट सुनते को नुपी गाइनी की कनो दा एक्सपर्ट सुनते अदो बोइस अखोगी एक्सपीरियंस दा नुपीना यू थकलकपा एडिक ओइरकपा नंबर 4 एडिक ओइर ड्रग्स एडिक ओइरकपा हाइबसिदा नुपी की था खुदिंगी मागी मेंस्ट्रुएशन पीरियड से होय एकोगी इम्यून सिस्टम से मानबा नतबनिना मी खरा सोलकपा नुपी सिंगददी ऑटोमेटिकली स्टॉप तौबनेबा गो मागी थागी खोंकप तोकपा लिप तारगदी देन where will the woman produce a child सिदी एकोगी युग से कोगी जनरेशन से मांगननबगी कैनोनेबा नतरा सा अदो माना मिरोन बतारगदी को हजिक एडिक ओइबा नुपीदो मिरोन बतारगदी मागी पुकनोंदा अंगांग खाउदा लेरिबा अंगांगी फिबम दो कमाइना ओइदोइनो को ममा सोकपनतना अंगांग खाउदा लेरिबा अंगांग दुनसु अदुगी मतिक मागी सालना हेना खंगविगदबने सालना एक्सप्लेन तौरगदी हेना नुंगाइगदबने मागी साइकोलॉजी इफेक्ट तौरकनी मागी हकचाक इफेक्ट तौरकनी इवन मागी ब्रेस्ट फीडिंग मागी ब्रेस्ट की मिल्क फाउदसु कंगदबनेबा एदि मणिपुरी फजना तो लोनजे थोकदबने ताबसु नुंगाइरबा को मा ब्रेस्ट फीडिंग मागी प्रेगनेंसी मतम ओरो ब्रेस्ट फीडिंग लैक्टेटिंग भी मतम ओरो लोइना मक रिप्रोडक्टिव हेल्थ नुपा बुदी नुपीदा अदुकी मतिक सोकपनेबा सिसे नुपी सिंगदा फजाना ज्ञान ताहनबा अदुकी मतिक सोकपनी हाइबसे होय थाउ अखोइना नंगी राइट ने अखोइना completely अखोइना स्टॉप तौबा ngamgadaba nate adubo sipau sokpani haibese nupi singda phajana gyan tahanbase yamna tangai padebse actually thing badu tingamde masa masa ki individual rights ne aduga yam ka hena thakchanba yam ka hena lana sinragadi
swai sibo so le have si khangmi na ba gyan ta mi na ba mathau ta ni have ni tamol lenin ngasai ki break lo tri mamang du da to ai kari supplement tong ning ba du ga adu ma taw biro du ga ngasai same question ni tamo ngasai ki alcohol can seriously damage your feminine health and personal image ki matang se khara explain to bi usini tamo do mamang ki supplement tong ning ba le tan jalo bi usini tamo phani matam khaitang lo jara ga ya point khaitang mayam da thamjaning ma se ngasai ki access gano do availability accessibility si am important ne ba ada koina drugs ki alcohol ki matang da khanar ko matam da koi scientific research story me am sina hairi si point ani ne important no se supply haiba maga demand haiba maga ngasai ki easily available oheli sina supply control to busing ngasai ki police ki NDPS ki kari ki mayam se aduga hoji CADA NGOs civil organization mayam sina masida ek tori bane ba aduga muk koi ki demand reduction sina doctors sina psychologists sina adagi family kind of church na kari na mayam na mu tori ba masi thakpa phate kote na tori se masai sida lakning badi akoi ki khunai sida karmai no oirakhi ba pot no haibadu di koi ngja dei khana dana lai ko do as of now ngasi di kamai torge bu masi socially sanctioned oir ba pot ama dona longne ba fatte aina thingi harga su samaj na di khunai na de dum ya ba pot dona kudam moina koi kanano ma nungsi khromi ma leitre madugi cremation da sanskar to matam da yu yaudri kanam tholukte adagi fan firoi da sorata sosti da yu yaudri kanam lakte aduga masigi machan si achapot chana thangna ba kari kari langma matam sida atai sidi paisa yamna kai thoktraga su hariba pot sigi di paisa si budget se kai da ya da badong la ya masina kari tawre demand se to ki matik hengal le demand si hengal abani na madu supply tawraga di easy money si am line phange ado hozik prohibition lai rakanda na mo hen pot si line phangale aduga tanghal le pot si tanghal le ba adubu phangbade dum phange ba masidi akoina koi apang sing loina ma khange ko phangbade dum phange ba adagi mung number 2 da ina positioning pot sing asa ina hobuda haijaba miyo begi moral values aduga akoi gi kano value system se walak pa corruption lak pa jagi sumasina chauna se theng pi ba adu khunai sina mami tai mami akoi nisa chab sina khunai da mami tai haijabani ko aduna miyo university paisa bhanga di tongning ba tawra mi si gara ho kera aduna yu da su nisa pa nam ne pot je hapselu badagi si ba bhau yaw re ba ko yam sin na bagi damakta aduna paisa na ka am na influence tawra mi mangan ge ai ba du su haijare thingdori basi akoi gi kanosing gi legal kanosing se akoi implement ogdori ba law enforcement gi mioi singni thakadori ba mi sing chu ek akoi gi hazira suba koi gi manual worker dagi horaga officer aduga doctor engineer karika loina mak koi gi social strata pun mak si mi singna one and all din natraga su strata pun mak si mi sina thai eba thingdori sina kanano thai sina kanano iman man mane eba aduna akoi na masi because of many reasons ti leramba ya adubu somgi point de yengu kanda su iman manaba mayam sina thingju thing ba thaksu thakpa laisu leiba yonsu yon ba mayam to bunina masida is the impact si wala pra hai ba su khana ba ya ba pham ne ba kon khunai gi koi khut thabam se krai no hai ba se khitang thiba masu sangi hai jabani ko adagi muk yamna nungai ba point ma ina hoji lakchaningi se yu si mangi nupa nupi right cha mane adubu human anatomy di khenai human physiology du khenai ba aduga hak manaba manada du su ai koi gi leikhre ko ado Kimboi na haiba nupi na su nupa koi ba hore hai ri ado ayam nungai ba ni ada hojena thamjani si metabolism si khenai ba ado nupa na pek manga thakpa nupi na pek manga thakpa pan ba si khena gani hai ba nupi da na hen shock ni hai ba aduga metabolism da sondarak ba maram na maroi duna liver damage tawba organ damage tawba nupi da na hen ne ba because of a female magi reproductive system da kamai to my malnutrition chaba thakpa wala kani yu thakpa si nupa nupi su malnutrition tawe ba adu nupa na malnutrition tawbudi masa khakta so eko nupi na malnutrition tawbudi magi pregnancy ngamdaba number 1 keginobu menstrual irregularities lakpa infertility lakpa adugi nupa nupi lemina nang magi apamba manghiba mayamasina maram oraka mai fertility handarakani somehow masi pregnant oireng khallaka andasu alcohol fetal syndrome haidana angang je heng polokpada mimana ba phajana healthy oba angang polo oeba aduna angang si budi soromba natraga masa sonba angang natraga premature birth lakani eba adu laktringai da pregnancy marakta abortion tawdana atomda kai hibasu masing khangdana legani eba abortion tawba matamda mama amada kaya yam haksang so edu da koi loina explain tawdar su khangi ko aduna ma khaktana tana magi oirakata ba angang dagina magi macha pogla matungda su yam chauna shokreba ngasai Kimboi ni am phajaba breastfeeding ki matang phau panbi ko breastfeeding is the bonding between the mother and the child mama ga macha ga nungsinari ba aikoi na imabu nungsi ba ima leba kain hai se sidai la ine masai sida yu ngawi nupi amna macha du khom di pitham ba yai ko adu magi bonding do macha bu nungsi bu ma ui ngai da du kai su lai roi ba
ꯑꯗꯨꯅꯗꯤ automatically ꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯛꯄꯅ ꯃꯃꯥꯒ ꯃꯆꯥꯒꯤ ꯅꯨꯡꯁꯤꯅꯕ ꯃꯥꯒꯤ ꯕꯣꯟꯗꯤꯡꯗꯨ ꯂꯩꯇꯕ ꯇꯥꯕꯅꯦꯕ number 2 physically ꯍꯥꯏꯔꯤꯕꯁꯤ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯇꯝꯅ ꯇꯦꯟꯕꯅꯤ나 ai point khajgasingda touch tawjage psychologically su kamain tawge hebu khoi gi patriarchal society oibanina khoi gi society ne accept tawbasi nupa na khara anum ai ngao ge phaigra nupa di nupa ni haiba landi lali ko ai swaya masi ai subscribe tawjade adu mayam na haina do ai tamjabai wani nupi ni ngara di kari thoina tawja sari no haiba pot ama adu masi hayeng rehabilitate tawdana treatment tawdana society da integration amuk tawge hai kana society na reject taweba mabu acceptance am neme ba yu mau bi nupi ne sidi haibi bagi pot ama laiba aduna masi society da gi sum marginalized tawdana sum drifted away from the mainstream adu sum sakradi kana ga tinani madi yu ngau bi ga tinna tabani sai commercial sex workers sing do tinna tabni nadir karai da tinnaru ni madi atopa mi sing tinna bagi chance khara handar e hajriba aduna one wrong step to na masi sum drifted away sum chathoki dana sum lapthoki dana magi society da gi magi gno si lapthoki ga neba number 3 akoi da thoiba crime against women whatever crime against humanity hairoko adu nupa du nupi du ga ase khangnare hairo phone dagi miss call amadagi natraga wrong number dai khangnare hairo akhoni wari sare yam koi nei an bonabni adagi somehow you thangminare magi inhibition mangre adu dai di tawroi daba ngangoi daba mayam ama tawre adu di different next step mayam ama lakre adai ni mana gyan tarakan de ai bo du tawbire ada tawbire haiba mayam ama su thoibani adu akhona mail da tainai kaigino mana offender mana keno kudong chaba lobane na adubu keno di marandi animaki oiba matang su yaudaba na teba aduna most of the rape cases sexual abuse cases aduga physical violence ayamba nesha sinaraga tawbasi yam yauri baneba anu pa khaktana nesha sinaba yawi animang sinaba yawi sima soi thamjage adagi muk amana aikoi gi kano singsida koi gi macha singsida akoi image se mapa sina yungaur mama sina yam matam da yokat chara ine ba ko akoi gi society de se ado mama sina mu yungau sala agadi macha tu gi jampham si karai do idoi no ba masi koing yeng ba ma su yungau bra ganja thakpra kenom ma tawta ne natra ne azmain tawdana akoi in different ways physically psychologically sexually and family desu and family gi palak pa matang sida macha yok pa matang sida ina fajawa point amtang ga mayam da impact lain haijage addiction nai si kai aduga alcohol thakpa isina kai no nong phadok yu pek ama thakpa se koina phai phate wa nasade koi nai medical point of view da addiction natte addiction kauge hai taraga di alcohol si hana tha ma chang dagi ma si khara hena chalakani mangonda pek amam tha ma dagi ani tha ma hom karigino haraga pek ama thakpa kana nungai rambado ma nungai ba phanga roiba nungai ba du phangna bai dang to pek ani ohum mari thakla aneba masi bo koina tolerance kawi adage muk hanadi ngasi tha aga numi tha ma thaktrasu aingon karimta awa ba phawram deba adubu sumaina ani ohum mari manga sum hengala matungda tolerance la akanda di hariba nupi sina nupa sina yusi nongma tokpa matamda mangon khawrang ba awa ba nunang ba tumba yada ba khutnik ba chaning da ba sauning ba atai ka bak loin kauthoga adu khakta ningsing ba masina ikona withdrawal symptom kaweba ana ani si leirama kanda masa sina larik pabdagi natraga mingondagi ubadagi yu thakpa nisa chaba haibu seksang soi phatte chai sumangani khangna topa ngamaktraba adu di addiction kaweba ana addiction gi stage yor kanda di mana mapa ma oibagi mama ma oibagi wife ma oibagi student ma oibagi officer ma role si loin kauthokrane adagi mo masina deva karma mayamgi social function adu ada loinamak sacrifice toroga magi thakpa thakna naba thiba yu heiba yu leiba sona jathagrani aduna di machabu naukondana cha insang thongdana imung koidana leram gadaba nupi amana addict oiram matam dadi magi macha gi care magi husband gi care magi family gi care adi society da magi leram image ga du loin kaurani ma kaim bother tawra roi adu kan dadi akhoi bu sembi ga doriba tungi generation bu yokhat ga doriba ima haiba kaunariba mingau se masina piramiba akoi da contribution se asi yungaubi amana piba ngamde ko adu itaragadi mana machagi khanba khotpa do loinamak to social responsibilities of a mother responsibilities of a wife asi loina mangraba matam sidadi aduna akoi next generation gi society se kari oirapa tage ba aduna akoina icham chamna nupa sudai nupi sudai nupa mangi nupi su mangi haiba sida lotion ba yaroi there is something more aduna akoi masi luna lohom thoi haiba se aina thamjani ko exactly haidi nupa sumangi nupi sumangi aduga nupa na nupi na mangi swai lotion ba yaroi kamaina phagalan ni dage kamaina lansal lo dage kamaina ngak thuk dage haibagi neinaba khanaba changani aduga madu aini khanba tamo ten lotion su ya dong wandi matam yam kui chang dong mali tamo
तामो रतन अइना तामो लोशलक पदai तामो लाक्सन निंग सेमरो इना yes ngasai gi mangbase nupa su mangi nupi su mangi aduga nupi na mangbase na khare na society da hai tare masaki impact si am kai na chawi adai du do rongani tamo akhangai singna nupi sing sina thalak pada makoi gi health gi horga moi social moi gi personal image gi horga mangi basi yamna kana importance spirit sam nara kana tamo tamo ratan morona ai di sum mayam sum ngasai akhangai sing tamo sum nainabi bada nupa na thakpadagi nupi rom da langi basi ai di ta seng hari di masoi se yaning bam phoi tamo sam nara kana maram di nupa na sum thakpadu sum uramnina moi sum masi nungai pla la kaina sum taste to giba ma moi di sum pangaw wa pangok do ya khoin ka do ya do no wadi bo ba ma wadi dum wa ba family kari gi burden hari di moi loin puri ni swai da nupa du na ngak chat uraga khoi wara me hala ga ngausan do ka khi yeng ngam do man de loin thamma kana damo nupi gi kari gi yu thakui chang he dong ma thakui chang phan ge hari di nupa gi responsible yam chawna legani aduga yes health ki matang da yu na son ba nupi gi health tu na bala morikan da angang masa son ba kari sing adagi loina bak sore ko du yeng morikan da future generation gi already mapa do phatra di mapa do healthy oi den khan bada macha du yam ka hena ka ju king law do yam healthy oi do man de tamo kamai thamni ngi tamo nupa gi achaw ro lam law ning bo ni tamo tawon ta kamai thamni masi mayam jo akoi gi sabha sari kadai macha no mama di macha de haina de ba mapa do masi ka sai gi mai jin du gi khunguli na rei ne ba akoi gi samaj da lei su madu ne ba aduga aina hojik ki khanaba sida akoi gi samaj da hongak pasi hojik mayam ya ba dong na haidi society sida compulsory mayai ka ba drug orasnu hijamuna orasnu you orasnu masi life ki part of the kano ma oibagi pyo ma dong na khanara iba pot la se atam na khana na bagi tanja do bau yauna ba changjal ki ba akoi gi khongthang ma yaw hi madu nei na panjani ngi se maram di prohibition act sing chi leiraga mathau tawdabagi pot ama leiri se manghalage haibagi intention do ek adu mathau tawgodore mi sing da khaliam akoi ngasi khange manipur da ngasi phauda fatta ba jinjak mayam si pusalai si khudam mani kadang panjage 2000 akoi ge 13 gi akoi ge February da akoi ge Assam Rifle gi ramna responsible ba public relation officer ma yamna badar ka konana palen dei fai ngasi de gi chai kun gi mamangda Sorgio oi kraba Manipur gi kai khumna jariba mantri ma Guwahati da yamna badra ka konana fai evidence ani sai thamjage ko yam lairam gani kuidana ngasi degi chahi ama haukiba 2016 da leisabi ama akoi gi brahmachari me sangita mai maming se mayam ningsing meram gani drug trafficking gi Malaysia da sibagi dani piki ngasi degi thakra gi mamangda Guwahati railway station da ekoi Manipuri nupi sing kani ga konana fai trafficking da involve tawrei se saba su dum yawra kadoi yawra bani Manipur da leiriba vendor sing ayamba nupi na phamba su dum lei mayam khangbiram gani prohibition act ama leina prohibition act ki makha da yu puthok pochin to ba yada ba sungba yada ba thakpa yada ba plus maduidu gi mari leina rebe sing ado aina magi makha da dandi pibagi natraga penalty pibagi mayam leiba mayam asi una akoina ngasi thado ga thamam bagi pot asigi nungda ichela ma leigane ba maduni khwaidagi sathi rip se ngasi di aikoi gi nupi sing je sola abanina aikoi gi future generation se question ama lai health ki mayam su tang bi haibidi akoi gi reproductive system sibu maintain to wiri ba haidare akoi gi khunai gi tungi mirol asibu daita leina kano to bidu si nupi khunai sine nupi khunai si Manipuri samaj da awang ba thak da akoi na ikai khumne ikai khungi puba si lairimbi kaithen gi semit lon gi su lairimbi asumaina aikoi gi Manipuri khunai sida nupi bu awang ba thak ka thamam ba se masi gi system ase masi kang khong chai na bagi atam na silak bagi pot adu da ngasi koi ta ba ne adu orgadi ngasi koi 1999 de ge akoi gi 2000 gi mamang da akoi gi Manipur da akoi gi national game to da akoi champion oi ki adi matung de champion di la na mathang thang da na hojik ti sana roi sing si akoi gi leng chanab da haithare ise because of nisa du ne ba madu da mama du su nisa sare mama du su nisa sare mai poloko ma sa do karai da phagadori ba hel to sidi common oina question hangba ya ba aduna ngasi khunai sibu atam na manghan ge na khali ba mioi group khara akoi gi irak da leire masi akoi na makoi bu gyan ta han ba ngamgadra natraga makoi na gyan tarak tana akoi mayam si gi kanna gi wakhan phaurakadra haibadi ishor gi nongnom nom da idi khanangi adu phanyam leidana su akoi khara na ngasi chongaga ngasi impact tv na piriba message maksu madu gi kana ba makoi lei handing ya ba adu ngasi kada voice no
any civil society oisano imalu oisano ngasi khana biri bese samaja sigi asoi singa se matau karam tawdana afaba mai kede lakada ge haiba dugi khana bane ba health sector da koi chue khange masi khudam ba yam lai ba da hospital aso ba ni sigi mathak ta clinic mayam lai sidi masi de akoi ge labukta lu thum ba gum bani nung churu ba ge ji nu lu thum de nga pha bai dam ta ne ba ana mayam du pha na bi dang ta ne lai ba clinic sing se akoi na pa me na ana bam ta leite ba samaju ne ba Manipuri khunai na pami se madugi khunai do oirang na bagi damak ni chakchai to ki chana kalona ma leirami se ahla mana khode bol pibi ba punchi nungtang nungsang na de ekna palo ai punchi nungsang bam sung na de ekta bai besida health yaujai health na lei bai bane ba masigi logic oi ba masigi philosophy do akoi na kari no ngasi baw ba khangba ngam di ba se aduna ngasi gi impact di bina ga ngasi puthok bi se idea amna thingmu thingmale Maramdi akoi nupi na yu thak basi ngasi di chai ki kunu mang lai ngasai jab duni luong bagi ai je pot pu bada yu polo ai na akoi ki biar ke samaga loina raga asa ba sum yaw kim ni kai no tau se akoi bin da ujare social section ni to yarabui ni ngakoi sam na ra kan ta ba ni yarabui ni ta seng mo ki nupa na yu thakpa yaba adugo nupi na yu thakpa yadi haijabadi nate tasengbadi thakpa sti nupa na bu hendong na thasu nupi na bu hendong na thasu animak mangjaba ngaktani nupa ga nupi ga changdam nupa kanda nupi na sokpadu na hena ngasai gi masagi health khakta natana tungda lakadaba generation bau son baduna maram mor kanda yam nungnang ngai oba yam nami pai haningai oba stage lakpadu na maram mor kanda khana jabaduni adugo tasengna nupa rom dagi sum thakpasi hairakpa hengalakpa laihak takki warida laihak yaung lakhre nupa na thakpa dagi nupi rom da lanjang gibo oiramba yai sisu oirakpa yai haibasi akhangai sing hairaba poni aduna maswai se kumna khanabinaba aduga karmaina ngakthokadage kamaina masi phangadage aduga maruna nupi samasing se masiki nisa sidagi ipak sidagi kamain kalawadage se khanbada khanabada matam changadaw male akhangai singi lobo mathau taganen khale aduga hanjan hanjan tamo khana bai mathok ta kan khale doi dri tawbadabu impact tibina ngasi khana jabasi masigi situation se alarming oi aduna ekhoi gi masi world gi oiba changing trend duni Manipur gumba socio economy yamna sonjabadadi yam hena masigi impact pigani aduna masidagi kamai ngak thu ogodagi haibadugi mayam punna khangmina naba ngak thok na bagi pambai thimina se haibagi tamo tanja du logjabani tamo Lenin aduga Kimboi aduga tamo Ratan ngasi impact news iste oda lakbi bo ngasi gi jeda Manipur se mapung phan bagi damakta ini kai khumni jariba geso mapu am kana thagak chari ngasi gi damakta te impact news ge agenda Manipur matang se lotion jana batanja jarule adu bulandam se thokli thokdo wa thok kya gi marik chum report ke damak impact news miyeng ta dun lebiu